Image Paodam ming tabiriba sungbu Yumnam Anuradha Devina ikonona khurumjari hojek maroiba pauda ngasi wasak laukraba MLA Ramesharbu kaksinda harau tayamna okre Vocational Training Center ama moreda sangakre OCRK Anin Kumana artisinge sentiment sokwa wangang ke haiduna yaningdaba artising na phungduna rakli hojek pausana pijari 37 Kaksing Assembly Constituency ke MLA oina ngasi nauna wasak lautuna MLA oikraba mayang lambam Ramesharbu BJP Kaksing mandana sinduna taramna okpage thoramamanga se Kaksing Yumbi Masa High School na pangthokre Manipuri Chief Minister Nongthomam Birena athoiba mitunglen oiduna pangthokiba ngasigi mayang lambam Ramesharbu taramna okpage thorambaduda BJP Manipur Pradesh ke President S Tikena Thoramapu loinana MLA Susendro amadi BJP Manipur Pradesh ke masang nairaba thomi kyana akhanaba mitunglen sing oina saruyakhi Thoramaduda athoiba mitunglange waron piduna Chief Minister Nongthomam Birena Hai BJP da vote pikhiba Kaksing miyamge asengba achumba adu thenglabasu thengna ngasidi achumba adu phangbagi nungaiba numine mana tawba karmagi phol mana phanggadabane maramasna aikoi afaba tawse watona wanglabadi kwangna phamde I haiba wayal achumbane mige awabada mateng pangba adubani asengba dharma haibasi miyamna yaba haibasi isona yabane miyam otpa sengkha aduni ngasi halaktribase khangba kanse dharma kaigumse laman khumbage wakhan thadokse isona asumba wayal soidana tobigane Laingana piriba scheme sing yumthong khudingda yawhallo haibani sangba wafam kya phongtarluduna nauna MLA oiraba Ramesharbu gi puning singki aina tawba karma gi phol aina phangani mana tawba karma gi phol mana phangani aduna ikoi afaba karma tawba dai afaba tham tawba dai adu kanada de koi aduna ninga si sai ho makai da ai garan am nobody akoi ai gumba kashu khandraba mana ngasi singdom gi praja aina punjanan mangambra nushinahan mangambra ishorna Hamoi shema mida matam punum de short tawani matam punum de short na mateng pangani adu Ramesharbu mateng pangai sa pangai aduna ishorna sila aga ninga se akoi pulai iba amata wailai iba chumchanna rai iba nushina rai iba amaga mari phagana rai iba tawai iba mayamse aduna akoi ishor ningse ishor ningba karino ishor adum kharma lai wai mate achumba daw lai chalaira awana maya mateng pangba Later later basing askola nasing minung sigaran na singkat pinabuhan ba kana later basing butuhat pida ba yokat piba lamin na ba igi later buto share to bira putuwa samin na ba that's all aduna mata mamagi aina loina paigane aina loina tawune aduga noi yenian bira sum tungilan bagi sana biro sing madagi politics madam natre satre Tharomaduda mayang lambam Ramesharbu mahake warol pireduna Chief Minister Nongthomam Birena luchangba BJP ke lengak asina Manipur miyang gidamak tawriba thabak thauram singbo thagatpa phungdopaka loinana Kaksing Assembly Constituency da MLA oramba Yengkom Surchandana niamge wangmada constituency asida taramba thabak thauram singe matangda wafam kya phungdokhi Loinana ngasi mahangna Kaksing Assembly Constituency asigi miyamgi mihoto oiba phangba asi Kaksing miyamgi minung sini haiba wafam kya phongdokhi Chief Minister N Birena Haikre Manipur High Court ki asumba wayal satakiba asi ikai khumna bakaloinana thaganingai ni Judiciary Legislature Executive ahom asi democracy ge tofam thokpa tawkiba asi ikai khumnai handak pangthokiba by election marige vote and out yenglaka BJP da soidana mai pakani thajai ngasi MLA oina Kaksing Kendra ge M Ramesharbu Manipur High Court na MLA oibagi wayal piraduna ngasi wasak loribani wapam ngasi High Court Manipur na Kaksing Kendra ge MLA oina bagi right taduna MLA Ramesharbu Manipur Vidhan Sabha ge Y Kemchandrana wasak lobo loiraba matungda
paumishingna hangba wahangda Chief Minister na phongdokhibani atopa wahang amagi paukhomda hauze wathok oiriba Rani Gaidilio gi mingda museum sanaba wafam Santa Gamena Rani Gaidilio gi ming palaga museum saw haiba leite Santana Tribal Martyr Museum saw haibani masida Santana J Inari karigamba Rani Gaidilio gi mingda sabatarabadi mahagi ponapam Tamenglongda sagadabani adubu tribal singi yenglaga mafam chap sabada saphamdi thoi haiki Amoramda ngasi MLA oina wachak laukraba mayanglambam Ramesho na phongdokhibada Manipur High Court na takiba rai asi awang nongpo state chingda ahanbani rai asi yamna lebang macha taba ikai khumningai oiba rai ni chakwa tharangi matangda Ramesho na phongdokhibada BJP na lusingba lengak asigi Chief Minister and Biren gi makhada kaksang praja singi yaifana batawduna lebak asi mapangang kannaba honagani haiki See, my priority is to actualize and implement the very vision of our Honorable Chief Minister. Go to the village, go to the school, and go to the hills. Because these are three visions of Honorable Chief Minister, which is been unheard of all over India, and many of the states they have tried to replicate it. Now, my duty is to support whatever vision that my Honorable Chief Minister, our leader. More Battalion Assam Rifle na Border Area Development Program ge makada More ge Jekem Village da Sakiba Vocational Training Center Haunabi matung inna Tengnopon District ki DC Mayang Lamam Rajkumar amadi 43 Assam Rifle ge ko Sumit Sud Anina riban kaktuna ngasi sanga khibaga loinana village septa khusinakre ngasi sanga khibagi thoramda ADC channinge member Singnaiwa Haukev ASP Oops More M Amit 43 Assam Rifle ge Major Rajat Kumar Oshi Dilip Kumar Jikem Village ge Chief amadi More ge tonga CHO ge Luchin Basing Sarugyaki Sangabagi Tharamadda DC Mayanglamba Rajkumar amadi 43 Assam Rifles ke ko Sumit Sud Anina Marilenaba Wapam kya thamki Nakalamuramda More Battalion Assam Rifles amadi District Administration Technopan Anina Kusam Naduna Sinba COVID-19 ge awareness piba motorbike rally amaso 43 Assam Rifles ke key location point ke LP dagi DC Mayanglamba Rajkumar amadi 43 Assam Rifles ke ko Sumit Sud amadi ADC Channinge member Jingnaiwa Haukip Singna Lamthaki Motorbike rally adu More ki integrated checkpost da panthungpham oiki ngasigi rally aduda More police amadi More ki tongan ba CHO singi luchingba sing amadi More ki miyamna sarugyaki Morang Police Station ge OCRK Anin Kumana drug kamari lenaba awareness campaign amada status de ladiba artist singi sentiment sokwa wafam phongdokhiba adugi matang sengdokadabane haina lamnam asige artist community singna kholaulawrangre ngasi iboyama sumanglila Sanglen Palace Kampal Impalda hiramsiga mari leinana artist community singna paugi mifam ama phamki hariba paugi mifamda charugya khiba artist community sing adudi Manipur State Sumanglila Council MSSLC Theatre Center Manipur TCM All Manipur Matam Isai Kanglob Amik Amadi Film Forum Manipur FFM ne Mifamduda TCM ge President Nabakumar Waripana Phongdokhibada OC Aninkumana Haukiba Thangsan Numita Pangthopa Drug Awareness Campaign amada drug issue ga mari leinana lila drama amadi isaina sengbada sel mangandana ba phongdokhiba wafam adu state asigi art and culture bo ikaiba pibin masigi mathakta state asigi art and culture sakhona ba thabak paikhaliba Chief Minister and Birengi mathakta anti parliamentary amadi anti slogan lawbani asigumba miyoi asi police officer oibada matik chade angawba mi khaktana sigumba wafam phongdokpani haiki asuk chawgraba artistic community amada masagi wakaldagi immature oiba why amani thoraktuna maduna Delhi bamiya maduda Manipuri culture bulumai da haptuna yonthokpir basimakti masigi mifamsina taraina lokam thokte akoi civilization hari bise culture later
Ngasi ayu pung mapam makhairom taba matamda Babuparada leba jiri ima maira paibi apunba lob Jimpalgi opista taranipan suba mapokumon thoram mapung phana SOP ngangna pangthokre. Thoram aduda M Mobi Singh MPS SP Jiribam District H Mema President Jimpal Jiribam KI's Mamtambi Devi Founder President Jimpal Jiribam TS Sanatoy Devi Vice President All Assam Manipuri Maira Paibi Apunba Lob Ampal and Bhuta Chandra Founder Jimpal Amadi as Harajit Singh President Maifana Mathangsina Thoba Mitungland Mipam Mapu Amadi Mitungland Oina Sarviaki Jimpal ki President Ais Mehmet Devina Firan Chinkharke Matungda Jimpal gi Lekhidraba Ima Singhi Bapamda Ikai Kumnaba Utpa Oina Miamna Leishu Kanaki Ngasi National Highway 37 GD2 Impal Lambida Laiba Barak Bridge Asi Samjanaba NHI DCL Ge Makada Laiba Vadatia Infra Project Limited Bipalna Barak Tonge Yotsing Sidopa Hokre Barak Tonga Sigi Biarinka Amadi Angle Kayane Chingba Semgani Hairi Tonga Asi Semlingai Matamda Gari Achoba Tata Truck Amadi Bus Kayati Chatpayaroi Adubo Hanagi Barak Tonka Aduda Gari Macha Bike Passenger Poba Cruiser Amadi Karti Chatpayagani Haina Mapam Adudagi Pangba Pawaman Hairi Luinana Masi Sembaloibada Chayol Amarum Sangani Haini Supanari Manipura Haukiba Pung Kunmari Asada Janem Population Digi Mioi Chamaga Hubutar Nipan Central Armed Police Force Kaptige Mioi Mari Apunba Mioi Chamaga Maripuni Toinona Positive Oiba Tengnabadiki State Asigi COVID-19 Compound Case Lisikun Chamanga Yankainipan Sukre Mioi Amana Lekidabadigi Apunba Sikibagi Machina Samaga Marputar Nipant Amadi Mioi Chamaga Marputarena Desas Taukibadigi Apunba Recover Taukiba Maching Lisang Taratareka Chani Yankaimapan Amadi Active Castana Mioi Lisang Ahunga Chamasuna Ama Leiduna Manipugi Recovery Rep Chada Marpundo Dasmik Mapan Mangada Lady Ngasina una COVID-19 positive oidaba Mioi Singadudi Rimsta Contratarog Zenimsta Kunmari Imphal East Taubal Kaksing Chanden Farjolda Ani Imphal West Hillside Nipan Nipant Maipakpi Siza Hospital da Manga IRL Jiban Hospital Advanced Hospital Bisnupur Churajanpur Kangpupida Amamam Ras Medicity da Kulumdoi Isan Dynasty Ukrulda Ahum Taminglongda Kunt Jiribamda Mari Amadi Babina Diagnostic da Kuntaritin Kibini Ngasi Janan population dagi positive oribasing adu akangnaba mapan chalubagi history lateba local ngaktani makoi punama kalokatuna covid care facility pangkadaba phanganbaga loinana medical precautionary measures sing lokakre ngasi lekhidraba mioi ama aduna Imphal West District ke chahi humpuma pansuraba mioni marks Caesar Hospital da lekhidabani hairi COVID-19 pandemic asida Kaksing district ke oina haukiba pung kunmari asida general population degi mioi taret mapandagi halakpa ani amade police personnel ama punna mioi tara nauna COVID-19 positive oi thengnare mioi mapana disaster ke haina ngasi nungten pung ani pawada lekiba Kaksing district ke COVID update report palle reporters in makata ribadi district asida laishat asina maram oiraga mioi ahom sihan kre district asigi apun ma COVID-19 compound case masingna chamanga ga nipuni pane Containment zone lo aina mapam tare lady aduga Kaksing da hangba COVID care center da mioi kunmapan line duna lady kontratare na tongan ba center sangda thamle Kaksing district asi apunba mioi lising mariga chamanga taramangana home quarantine tarabada mioi lising ahumga chatruka yangkhai mapange quarantine matam loikre housing mioi chanipanga yangkhai taruna home quarantine tawduna lady hairi SPA 2019-20 ge Makada Autonomous District Council Edishi Chantina Sakpikarong Block Manungchana Leba Kubung Kuno Junior High School da Saba School Asage Barak Type Jesus Quarter among us Autonomous District Council Sandingi EM Warngam Nolana Haunabi Matungina Sangakre Sanga Bagitaramadu EM Warngam Nolana Athoba Mitung Amadi Inspector of School Edishi Chandin TK
mosilpana thoromapu oina sarugyaki tharomaduda athoiba mitunglange warol pireduna em warngam nulana hai haurakliba angang singidamak gamena paisa mayam changna sariba school building warak type teachers quarter asi arembada manghangomse ADC asige makada leba school singda mahiroi matiksana tamansi hana mama mapa oibashina gamen ke oza singda thazaba mangluba adu kongnaba oza sing mama mapa village authority mayam pulaga hona minaduna apaba mahiroi putopangamba school ohelese haiki kumsali singane tara mangage sangai festival haudopage Prime Minister Narendra Modi lakpa nangnaba Imphal West ki ariba thumbongi returning a wall chanba amasung lambi koila stabagi thabak subada yauba sinmisange kusuman ngasi pawa contractor amasung subcontractor na pithok pidana ulai pare tawduna leire hirambasida mari leinaba lenga ke loisang singna miang sangbiduna sinmisange kusuman phanganbi haina thabak subada yaukiba sinmisingna lenga ki miang sinsilakle Hiramasigi matangda ngasi hairok part 1 ipukomda pangthopa pauge mifam amada thabak adu subage hati mystery oikiba hairuktage ningthozam sanayamana hai english ngani taramangage sangai festival haudokpada sarugi yanaba Prime Minister Narendra Modi lakpa nangnaba all thumbung khongge returning wall chanba amasung thong asitaba lambi kolas thabagi thabaka ama sinme humpuromna sukhi Hairiba thabaga sige contractor na nagama pandage Lystramp manini aduga sub contractor na hairoka part 1 dage marang thapsarade madamaduda sinmi amada ayuk nongthinda lupa chom aduga numidangdana lupa lising amamam sai lenga ke akanba yathangi matung ina thabag adu apiba matam nangnaba sinmi singna ayuk nongthinda amadi numidang naidana ahing tumdana thabag adu loishinaba kana subadagi matam sana thabak loishinki COVID-19 gi awaba kaya mayong naraba amadi ningon chakoba kumaisu lakpasida kutta sel leitabadagi sinmi singde awaba kaya mayong nare hiramasida leinga ke mari leinaba loishang singna atuba matamda mieng sangbiduna phangpham thoklaba sinmi singe kusuman sing phangan biu haida head mystery sanayamana lenga ke punung sing selakle Thama chumna chathriba thang tagi numit ngasisu lepalaitana thorampa pangthopakaloinana thang ta day observation committee ke miang makada nomaibungda leiba stand kala vidya thangta association na sinduna ngasi yapharaba November gi tang mapal lisingani kund ningthaukawa numit asidasu mahiru singda awareness pibagi tharam association asigi sanglana pangthokre Singapurian Koisnamp Double founder Istanta Kala Vidya Thangta Association Nongmaibungna Chia Lauduna Pangtokiba Tharambaduda Ibom Samangang Chairman Thangta Day Observation Committee Amasung Ningthauzam Azikumar Mangang President Kimaksu Phambak Thakta Lengsan Khibakaloinana Sarkana Piriba COVID-19 ke SOP ngangna tharum pangthoke District Health Society Thobalda Adolescent Health Counselor Oina Community Health Center Haurebi Makha Lekai Taramba Tabak Tawir Biramba Leikidraba Sanju Tiamgi Imang Manunda Awaba Pungdokpaga Loinana Leikidrabagi Imangda District Health Society Tabal Amadi All Manipur National Health Mission Employees Walpia Association Amniwa Manipur Gi Maiki Degi Selgi Mate Pakre Leikidraba Sansutiam COVID-19 pandemic da asawa thaudang lauduna district screening center Thawal Hauribi College da mathau ningthina pangthoke loinana haukiba tha aniroma sida district sampam collection team da yauduna thabak taramki magi imang manungi awabada district health society Thawal amade amniwa Manipur gi maiki dagi saduk yari hairi India da positive case masingdagi phakibana helapagi numit Contratareni Sure, Hokiba Pung Kunmarida COVID-19 age, Pakibagi Masing, Lising Nipunipan Chamri Sumna Mangani Aduga positive Oikibagi Masingna, Lising Nipumanga, Chamapan Sumna Ohomne Hairi. Housing Lebagasida, active case ki Masing Lang Manga, Lising Mapan Chatruka, Humbutra Homdoine, Pakibagi Chang, Sada, Marpudrani Toidas make Anita Rugeure.
Punna phakibagi masing lakh humbudra mapant lising taratare sahum humbudra hundoi sukre. Active campus amasung phakibagi masingagi khenabana lakh humbudra mari lising taret chatrene. Noma khaktada khwaidagi yamna phakibana Maharashtra dani Mioi lising nipan chani kuntrani thoi COVID-19 dagi naba phaki mathangda Kerala da mioi lising taruka chanipan yankhai humdoi aduga Delhi dana mioi lising taruka sumna humpu mapan phaki anobai active case ki khwaidagi yamba ripona Delhi na oike anoba case ki masing lising taret chatreka niphu mangalaki pungkun murigi manungda sikibagi masingna chamrika motpurdarani hairi Banarasida Sabalo Kraba Porzakea Prime Minister Narendra Modi na hangdokre nauna sagadaba kaya gina ureb uyung tamkre Madupumba video conference ke kudangda Prime Minister Modi na pangthokibane project sing asigidamag lupa crore chatruka taramari ge sempam kaithoke project sing asidagi kudung saba pangkraba singasu Prime Minister Modi na interaction ge thoram pangthoke Tharamatuda Uttar Pradesh ke Chief Minister Yogi Adityanath Sarugya ke inaugurate kraba project sing manungda Sarnath Light and Sound Show of Lal Bahadur Shastri Hospital Multi-Purpose Storehouse Amadi Banarasi City Smart Lighting Work Yauri. Urebu yung tamkiba project singe manungdana Dasa Swamat Ghat ke Sangat Saganaba Pek Police Force ke Barak Saba Yauri Haiki. Hauzik Arubada Maroiba Pau Amone Pizari Ngasi Wasar Laukraba MLA Ramesh Kaksinda Harautayamna Okre. Vocational Training Center Ama Moreda Sangakre OCRK Anin Kumana Artisinge Sentiment Sofa Wanganki Haiduna Yaningdaba Artisin the Puluna Radley. Image Paodam Gasigide Matang Sidaloizere Miang Tabiri Wasangbo Amukana Krumzere.